Kuki militants ni singnaba miyoi ahum Kangpokpi district tagi fagtkhre ngasi ayo Kangpokpi district manung chana laiba Hengjong village area da security gi apunba combined team amana thiba humbagi thabak chathabada Kuki militant ni singnaba miyoi ahum fagtkhibga loinana khutlai kaya amasu recover tawkhre hairi thokdog asiga mari leinana Kuki nupi kaya tholaktuna operation chathaba duda athingba pirakhi adum oinamak security maikai tear gas cell kaya kaptuna tan khaibada Kuki nupi ani ahum asok apan nangkhre haina pawasina makhatari Sisipur district manung chana laiba saiko tasu ngasi AR na yumthom khuding chatuna search operation kana jathakre Kuki inpi Manipur na ngasi AR na Kuki ahum phakibaga mari leinana pung 12 gi total shutdown laukthokre hairi Relief camp da laiba miyoi amasu suicide tawna ba hotnaramle Rahul Gandhi Manipur da laktuna relief camp sing da satuna hathengna yengsilamba matung ngarang numidang moirangi Laisoi Water Sports Complex relief camp da laiba chahi kunipan rom suraba miyoi ama matomta suicide tawna ba hotnaramle hairi khudakta manak nakpada laiba miyoi singna moirang hospital da pukhatuna laikanaraba matung kanba ngamhore hairi ningsingba yabadi Bisnupur district manung chana laiba Kwakta sericulture gi prefabricated house da miyoi amasu suicide tawduna laikhidabagi thokdok thokibasu laikhrabani KCP nongden khombana nakal animaki wa tarba matung waraklagani Roslyn wahengbamgi wakat kamari leinana haingang mayai lekaidagi khoinaijam romario hariba misak asi aina thingkraba lalholup KCP nongden khombana phagatuna custody da wahang pahong jathakre hairi nakal animaki wa tarba matung waraklagani haina KCP nongden khombana khangalakli Congress Party ki leader Rahul Gandhi Manipur da laklambana irang asi hena thoknaba masak ama ohele haina PhD Minister L Susindro na phongdokre Kuki NP Secretary gi yummai thadoklamle phaitol khulda leiba Kuki NP Jiribam Tamelong Secretary Saijathang Khongsai gi yum chakhangdaba singna mai thadoklamle hairi thokdogasi ngasi nongalamdai pung 2:30 tarakpa adwaida thokibani handaka thana mahaki yummai thadoklambagi thokdok asi anirak subani hairi kanana kari maram gidamakta mahaki yumasi mai thadoklamlibano haiba khangba ngamdri